thongi bandagi bhimi si na fare atima si positive orambado totally now she is quite free discharge or si hetna togiba makhalgi chanapi si ngasi amukka hanna magi matam habitai just according to the protocols akoi ICMR na provide to bagal ani matungena amukka routine matters hoina checkup to baganda ma si ngasi shutum khoi negative hoina fange to ma si yamna ahan begi akhona hagiba nadre haibudo amuke hena reconfirm topani hadana maduma matu nongai pauten semai mani prajada ai maduma hanai tamjage India gi mafum thingda su thengnari north east thengnari amasung Manipur thengnari sida north east akhoi state ahum mari coronavirus ta free ori hadan lakthokpada Manipur se yam chauna mamang thangbada yaudana Manipur is totally free from coronavirus na haibutuma acknowledge tawdana kendra sarkar gi Central government ki mate charta health sector ki puari da yaudne lei makhil pot ore adu odaga su coronavirus hojik ko mot mayam hen tabi rongani me an hen khangbi rongani pitri gi advance oi makhil ke jaga singda machi ki research scholar kangbu scientist kangbu makhoi mayam na coronavirus si thingnana ba machi ki proper cure ma pina na bagi ne na habagi khoi ki hidak putong na kan honari but hojik phawding amri hojik phawdiri trial to boy na tori but confirm to na simila fare adna hay makli hidak si hawju si forward record ta matum laitri adan line laita banina object experts na khoida makhatan habire si lairiba makli virus it is so mischievous masi nawa fare na haraga ekdam khoi nawa se lo laga hetalramba jimdu puthagi base masi hetam khara lega hetam mati phongdorokpa ade symptomatic asymptomatic hedana khoi hek yengbada hek khoi na khulai thabada na doctor na examine tawbada hetam masi chingnare na haibama adagi madu bhane am toro phawda chingnangai maram se laitaba fever laitaba cough sneezing sindog but masadari yaudin leiba makhalgi potching akhigi mi sing atra sa sing adu admain to makhalgi potching ji makhal khadokpa adna magi tongan bi stage myam se khadokna leiba aduna masi potse ka ino hiwe kanna thina ba hatana kanna hona ba makhal matang se oidi banina madada ina health minister moina akhoi Manipur ki prajada aina request to jening badi macha appeal to jening badi mase yaragadi coronavirus laitre and have a year it is confirmed for the time being but nobody knows karamba kanda coronavirus se amuk tholakadage nataka thora roidra nataka thorbo daragana karama mongda ke am sathina amasung karamba kana thorakadage na have sidi masida ko khangbang amdrim khil pot obani na koi all the time we need to be very very careful madugitam ta ko mental makeup lei bata ka lei maruina ain panjaning bada akhoi Myanmar ga akhoi ga sei akhoi Manipur amachung Mizoram ga sei akhoi sei border area ni masida chingi lambe da amachung ching da so many kilometers matu ki boundary area lai masida fencing tauna ba hatana central government gi sentang na amachung state government initiative lawjar ga fencing di akhoi na tauna ba di lakne jaga acho choba sing da point sing da entry point sing exit point sing thingna ba hone police thammi chan thanamba thammi adu phane am toro bawda mioi ba akhoi hiju kama to sometimes khona poch munna khangda bani na coronavirus ki lai makhli yam deadly oi ba makhli poch se mase khona khangda bani na we sometimes mioi ba hiju adum mischievous adum oi hand to mouth hingba kangbu mori ki karba tori hingba kangbu thi kangbu sing jina mase fencing leraba makta fencing kharabu maktara fencing chigi wangma da asam lakni poche som lakanda hek injil lakpa som lakni poche som lakne ndoki batawna some sort of khoi gi yam nungai taba makhil gi business aron makhil business chathabu dong toba adna habitai mase hingminna bani me mase ni ke suda kai blaite lai habitina te but lairi makhil gi in this given circumstances Myanmar da hojik kari tawrige khangde Myanmar da medical khoi gi lairi facilities wale yamna ase mayam lodime emit tobi the haiba jaga siri da moda aham da wangangam da gi Myanmar kamu lopi yakta dan host mi simina thokne even mo gi Buddhist mong bhawa thora ga mark sup madu akhoi ngarang nahan gi media gi kanosing da buti report da khoi unagre do adu gi film si yoroba kan da Manipur da akhoi gi thoki bida ngari positive case ani lairamba phagi bida ngari ba adu laina sina maram modana karamba kan da amuk lakada ge na haiba si ngam da na khoina section lai si ko na hiring da Myanmar gum jaga ta ki fencing tong na tandu ki potu laksla pot ta ga de ase yam nungai ta makhil pot am oigani na haiba to health minister moina yam na matu appeal tok janangi boundary natra bhaw de remote area te lai kangbu sing bhawa karamba kanda si laina si mati phone ka ta ge na haiba se kon haibingam da mamdi coronavirus se akhoi khange mandi me am na khani hen khange na haib ta ge mase nature gi gift ne karamba gift
yam deadly oy makhal gi gift nei adana masigi sibi am makhal gift ama nature na pirakpa lairiyo makhal gi climatic changes matu mayam am laiba khangsa sariba nong khangju churiba cyclone khangtok doriba degi nungsit mong dadana laiba sigi natural calamities lai sing je masi isorna mioi bada achoma makhal landa ba ama with all its forces magi lairiyo makhal tin kang virus masi myang loina akhoi gi mi bigi lairiyo khunai da landa ba chowa makhal pot ma oina lakpa dong do ne na khoi jum da sectional lai si hadana honorable chief minister masong ai sama ka masong ato ba kan sensing atai lo ne da feel se expert do congress na times again through different media channels madin mayam da khoi ti question don lak bra yara ga di please for the time being distance keep to gise social gathering si masing si khoi handan gise khoi yam nungai na tang du ta ba punsi ma ai cha ga ai shu ga ta la ka to future generation ga nungai na khoi himin na gise yatuna let's unite together, let's fight together against this coronavirus na hayu makli potse masi tongmina si na appeal tongna lak pose masi hojik su akhoi chonthana akhoi tokbu dakal lai na matuk motu mai pijanenge